Modi Lakpada Utnaba Kukisingna Koo Mayam Sare Prime Minister Narendra Modi Chwarchanpurda Lakpada Maiteiksingna Makoibu Otpire Hatpire Haiba Utnaba Ahangba Koo Mayam ama saduna Thelaga Thamgadauri Mafam Adudagi Fangba Paun Hai Yamlaba Koo Sing Pareng Sana Thamnanaba Hojik Mak Yamna Kana Koo Semba Saba Amasung Machu Amuba Sangbana Chingba Chathari Asiguma Makhalgi Koo Sing Asi Sakhangdaba Kharana Handakta Amuhuran Kibagi Wathok Laikhrabani Tungda Mangkhre Hairamba Kuki Koo Sing adu amuk fanglakkhibani Chawrakna Koo chamagi mathakta sarga PM Narendra Modi gi mieng chingsinnaba amasung Manipur dagi tokhai targa union territory ama sembiu haiba demand tawnanaba tharangli apunba saktam ngakadabani haiba wafam constitution da yaude Aron Kipgen Manipur gi apunba saktam ngakadabani haiba wafam Indian constitution da yaude haina kuki militant sing apunba lofama oiriba United People's Front UPF ki spokesperson Aron Kipgen na India Today da piba interview amada phongdokre Magna Haiki Handakta Center ga Kuyek Pina Kiba suspense na operation su agreementa legislature yawa union territory ama Indian constitution gi makhada semnabagi political dialogue tawnaba yamna maruoiba clause ama hapchille akaknaba matamgi manungda political dialogue chathaduna Indian constitution gi makhada legislature yawa union territory ama semnabagi thorang lokhalagani September 3 da Kuyek Pina Kiba agreement aduna mamang da chotnaramba agreement adugi mahut sile Kumja 2008 da Kuyek Pina Kiba agreement Manipur gi apunba saktam ngakpagi wafam yaraba so handakta nangna Kuyek Pina Kiba agreement adudadi wafam masi yaude pumna masigi amathakta Manipur gi territorial integrity ka hendana thamgadabani haiba wafam Indian constitution da yaude haina so mangna phongdoki Kumja 2008 da Kuyek Pina Kiba agreement Manipur gi territorial integrity ga mari leinaba clause ama yahan kiba du khwaidagi chawba soibani haina palladuna mangna haiki handakta nauna Kuyek Pina Kiba agreement da mamangge soiba du chumthoklei UPF amasung Kuki National Organization KNO gi maru oiba pandamdi tokhaiba administration ama leihanabagi matangda political gi oiba waroisin ama purakpaduni atopa furuf ki Meeoi singna kan mamongda yaningdaba phongdok raglabasu Ministry of Home Affairs na michang mikhai nai daba thorang ama lokholak-libasi pungning thogatningai ni haiki su agreement Kuyek Pinakraba militant sing khulai thadokpagi matangda mangna haiki Kumja 2008 ahanba oina su agreement Kuyek Pina Kiba matamda keder singna khulai surrender tawkhiba leite designated camp sing da khulai sing punna thamjin khibani security gi oiba maram khara dagi tangai fadana khulai khara thamhobani village volunteers coordination committee na handaki agreement adu yaningdaba phongdorakpagi matangda mangna haiki wafam asi imung manunggi oiba maramna leibak miyam da hiramasi ga mari leinaba wafam phongdokpa mathau tade Kharam da sugi camp saraklabadi I nai tanarakani Naga Furuf ki maroiba mafam ama oiriba Kharam Wi-Fi da Kuki militant singi designated camp saraklabadi Kuki amasung Naga Furuf ki marakta I nai tanarakani haina Foothills Naga Coordinating Committee FNCC na phongdorakli Committee asigi media cell na thadorokpa cherol amana hai thingsat camp haina mingthonba Kuki militant singi designated camp ama Kharam Wi-Fi da Sanaba tharang tawre haiba nungnangba pukningai oiba pau ama sandorakle Kangpokpi district in Kangchup police station manung chana leiba Kharam Wi-Fi da Lamki Choi camp haina maming onthoklaga designated camp sanaba tharang lokholakli basi naga miyamna yaba ngamloi thawong asi naga furuf ki Meeoi singi aningba amasung apambagi mayokthani su agreement review tawbada Manipur lengangna state asigi chingkhong chingya da khundariba naga singi pukning sokpa yaba tharang amata lokholoi haina Mamang thazaba pirakhrabani maduna maram oiraga FNCC na changsilamba khongjang handokhibani adubu khongjang handokpa tha fadringai da naga proof ki yamna maru oiba mafam amada Kuki militant singi camp sanaba tharang lokholakli basi yaba ngamloi karigumba designated camp sabagi tharang lokholakpa tarabadi Chwarchanpur amasung Kangpokpi gi marakta faungnariba Kuki proof ki lifeline ni hainariba lambi asi mapung fana thingjilagani Nagagi ayaba yaudana sangbalakpa Kuki gi khulsing takhuklagani Modi September 18 da soidana laklagani Governor BJP gi MLA sing unaduna PM gi khongchat maipakna bakhanakre Prime Minister Narendra Modi pung khara khaki khongchata September 18 da Manipur da soidana laklagani mahak laklagani haiba wafam asi BJP Manipur State Unit ta party gi high command sing na aiba cherol ama tharaktuna khangalakle haina unit asagi Vice President Chingangbam Sidananda da pauche si da phongdokre Prime Minister gi Manipur gi khongchat ase mangoina nangasi ayu Governor Joy Kumar Balana BJP gi MLA sing amasung BJP State Unit ki President A Sarda kauduna wari sanakhrei wari sanabadu da su Prime Minister Narendra Modi Manipur da lakani haiba confirm tawki maki khongchat ase Chwarchanpur da supung ama leigani aduga Imphal da supung ama khak leigani hairi yamna tenba matam oibana miyam ga unabagi natraga BJP gi legislature singa unabagi wafam ama fawba yawroidari
PM gi khongchit asibu mapung fananaba amasung miyam tilhannaba governor na party sigi luching masingda phongdoklamgani haina thajanari governor na MLA sing unakhibadu popular government ama semnanaba wafam aduga karisu mari leinade sumnatagi governor gi khongchit asi mai pakhananaba kari tausige haiba khanabani governor ga unaba aduda Manipur legislative assembly gi speaker ti he Seperate hanig chief minister nongthumam biren thongju AC gi MLA thongam bisurjin na chingba MLA sing yauki Prime Minister tha sigi taraga humdoida Manipur da lakadoriba si ahanbada Mizoram da tungan ba project mayam ama uref uyung tamba ama sumafam duda civic reception pangthok lamlaga Chorsanpur da hana thungani mafam aduda supung amarom tamak leigani aduga Imphal da amuk laklaga kanglagi miyam tinba thoram amada wangangani thoram pangthokpam adumakta da project Nepal urep uyung tamgani aduga tara henbana sangaduna miyamda sinaramgani madugi matung tarakpada Prime Minister Narendra Modi Assam gi dama Imphal thadokhigani hari thajaba yaba mafamdagi fangba pauna hai Prime Minister gi khongchut asegi genglaga Imphal city make semba hokre mafam kayada Prime Minister okpagi hojang sanana bathabak paikhat kre lambi gi mataida barricade sing khanana bathabak su paikhat kre miyamna mahakpu okpa yanana bagi damangtha Manipur gi wangmadagi nekpa Meeoi kaya laktuna kangla manungda mi tinana bahol sengot sagatpagi thabak khumang chauksina paikhali sang aduda Meeoi lising taraga manga dagi tadana tilhatnaba thorang thori aduga Chorsanpur dagi Meeoi lising nipan tinba chanana ba sengot sagatpagi thabak ayama loisinkhre Manipur lenga ki employee singsu PM gi khongchat asigi yenglaga September taraga humdoi fawa suti loba thingkhrabani security force singna sunumit khuding gi frisking checking yamna kansin na chathaba hokre pamdaba thodok sing thohandana ba Mobet operation chathari Prime Minister gi khongchit ase Manipur da thokliba kanglok ki rang asigi mamai tarakpada oina thokpana tampaki lamda mahak puharau taramna oklaga dra amasung chingdana karam tawgadage haiba chapchana khangmangamdri adumakpu matam sangna panduna laklaba Kuki UG group singi suspension of operation handak da khuyek pina duna chahi ama chana hankhiba laikhiba sima kuki singidi yamna nungai jaba haibadu oigadori Imphal gi khongchat asegi matang da di chapchana khangdraga so suspension of operation khuyek pina khibadu aram by tengol nadi India gi tharang adu saugali haina phongdo khiba laikre adubu free movement lehanba haibadu madi hojiksu oithoktre Japan gi PM pham thadokre yamna thajada ba thawong amada Japan gi Prime Minister Ishiba Sigeru pham thadokle haina ngasi lauthokre Japanese parliament gi mikhalda ningba kainingai oiba mawongda Sigeru gi party na maithi khraba matungna mahangna pham thadokpaki wafam lauthorakhibani July thada Isiba gi chungsinna balainga na parliament gi upper house ta minority takhi mamang chehida chungsinna balainga asi parliament gi lower house ta su minority takhrabani Kyoido news agency gi report amagi matung inadi chungsinna balainga na parliament gi house animakta majority oiba ngamdrabasu Japan da political gi charang na phibam tholaktana ba Ishiba Sigeru na prime minister gi pham makhata na paikhigani hairi ngasi thada grahan Manipur yamna India gi mamfam pumna makta ngasi ahing thagi grahan uba fangadawri khwaidagi sangna grahan lakpagi thawong ngasi Asia Australia Africa Europe amadi Pacific gi mamfam kharada su uba fangadawri prithibina numit amasong thagi marakta leiraba matamda thagi grahan thokpani India Meteorological Department gi report matung ina ngasi numidang pung 12 dagi hauraga nungai matung pung 12 ga minute kulhumdoi fawa thagi grahan uba fangani hairi Punjab gi ichaw da Meeoi nifuga taruk Sire Punjab da ichaw gi fibam lusilakpaga loina na hawkhiba pung 12 gi manung da Meeoi ahum sikre hawjik fawa da ichaw ga mari leina ba thodok singda sikhiba Meeoi punna nifuga taruk sure hana dagi hawna ising thumjin duna leiraba state asigi mafam singna taba topa khungang nifuga nipan da su ichaw thoktuna mahai marong kaya manghanta hanba yabagi fibam da leiri haina Official singna phongdoki hiramasigi matangda report amana high state asigi tongan ma district kungo humdogi khungang lising amaga chamapan ga marfu taraga nipan gi ichawgi awaba mayoknare khwaidagi fibam soklaba Gurdaspur gi khungang chahunga kunga mapan ising thumjin khibaga loina na Meeoi lakh 1.45 ichawgi awaba mayoknare mahai marong uba lofam hectare 17,445 ichaw na maram oiraga amangta thokale hawkhiba chahi yankhai gi manungda handaki asina Punjab ta khwaidagi khudong thiningai oiba mawongda ichaw thokpani hairi Nongmagi fibam lusilakpa maramna September 8 da Prime Minister Narendra Modi na Punjab ta chatuna amangata thoklaba fibam yengsingadawri National Disaster Response Force amasung State Disaster Response Force ki team kaya thajin duna ichawgi awaba nanglaba Meeoi lising kungani thoi khudong thiba thokloidaba mafam da hongdok khankre Meeoi lising tare na relief camp sing da saidang fam lauduna leiri KNO gi luchingbagi yumda petrol bomb langsilamle Ministry of Home Affairs ki mihut kangbu amaga handakta New Delhi da unaduna suspension of operation su sahi ama sangdokpagi khana nainabada yaukhiba kuki national organization gi luchingba amagi
Churachandpurda leiba yumda sakhangdabasingna ngarang numidang petrol bomb langsinduna attack toramlei. Police-tagi phangba pauna hai sakhangdaba Meeoi kharana petrol bomb langsinduna attack toramliba yum adu khengthang LS Calvin Hatlangini tanfam maduda mahakti yum maduda leikide thaudo adu tha sigi manga gi numidang pung 10 makai tarakpada thokhibani. Churachandpur police station na konba Doska road ta leiba yum maduda petrol bomb langsinbagi thaudo aduda Meeoi amatta aso apan nangkhide amasung yum adu su sokhide. Hornbill TV की पाउमी नोंमैना कापलंबदा चेनेबसिंग फागदबनी Hornbill TV की जर्नलिस्ट देव साइकिया नोंमैना कापगी थौदो कमरी लेदना मपुंग फाबा इन्वेस्टिगेशन चथबगल लोइना चेनाबा Meeoi सिंग फागदबनी हाइना नागा जर्नलिस्ट यूनियन मणिपुर NJUM na phongdorakli union asina thadorokba cherol amana hai dev saikia bu nongmaina kaplambagi mathangda NJUM gi fact finding ama semduna thigatpada nongmai kaplamliba Meeoi adu fuba Kuman village tagi haujikna senapati da leiba Ravaini Ramai kunga tarukni haiba khanglei Meeoi ahumna saba fact finding team ama semduna thaudo adugi matangda thigatpada yergan na kapani haiba khanglei nongmai kaplamliba Ramaibu police custody da unaduna wari shanabagal loinena sokpadagi Guwahati da layingliba saikia gasu telephone da wari shanaki fact finding team na kupna thigatpada khanglakpa matungina numit aduda Ramaina thaudok thokfamda atamdana saikia da nongmai kafkhibanate nong chubagal loinena leichil nong phai thangba maramna thaudok thokfamda saikia lei haiba khangkhide adu moinamak thaudo asigi matangna mapung fa na thigatlaga mara leiba sing book tawgadabani hairi